ꯄꯥꯝꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯈꯛ ꯐꯔꯒ ꯀꯩꯁꯨ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯤ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯆꯥꯈꯛ ꯐꯔꯒꯁꯨ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯣꯏꯁꯦ ꯐꯔꯕ ꯃꯇꯝꯗ ꯃꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯂꯩꯔꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯄꯨꯁꯤꯟꯕ ꯉꯝꯒꯗꯕꯅꯦꯕ ꯌꯥꯔꯤꯕꯃꯈꯩ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯏꯆꯥꯁꯤꯡꯁꯤꯗ ꯈꯪꯍꯟꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯄꯤꯕꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯈꯪꯍꯟꯒꯗꯕꯅꯦꯕ ꯑꯗꯨꯝ ꯅꯨꯡꯁꯤꯔꯤꯅꯦꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯍꯟꯕ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯧꯖꯗꯦ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩ ꯇꯧꯍꯟꯗꯦꯕ ꯑꯗꯨꯒ ꯃꯣꯏꯗꯗꯤ ꯈꯪꯍꯜꯂꯦꯕ ꯑꯩꯅ ꯕꯕꯥꯅ ꯃꯃꯥꯅ ꯅꯣꯏꯕꯨ ꯅꯨꯡꯁꯤꯀꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯍꯜꯂꯦꯕ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯤꯃ ꯁꯨꯃꯥꯏꯅ ꯎꯠꯄꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒ ꯌꯥꯝꯅ ꯐꯕ ꯃꯔꯤꯁꯦ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯏꯆꯥꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒ ꯃꯔꯤꯁꯦ ꯍꯦꯛ ꯐꯅ ꯂꯩꯇ꯭ꯔꯕꯀꯣ ꯏꯆꯥ ꯁꯦꯝꯒꯠꯄ ꯍꯥꯏꯁꯦ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯥꯎꯗ꯭ꯔꯕ ꯑꯗꯩ ꯑꯩꯈꯣꯏꯒ ꯃꯈꯣꯏꯒꯁꯦ ꯃꯔꯤ ꯂꯩꯅꯕꯁꯦ ꯑꯐꯕ ꯃꯔꯤꯁꯦ ꯂꯩꯇ꯭ꯔꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯃꯣꯏ ꯇꯥꯕꯤꯔꯣꯏꯕ ꯃꯣꯏ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯇꯧꯔꯛꯀꯅꯦꯕ ꯑꯗꯩ ꯑꯩꯈꯣꯏ ꯊꯣꯛꯄ ꯆꯠꯈꯣꯅ ꯇꯧꯔꯛꯀꯅꯦꯕ ꯑꯩ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯦ ꯅꯣꯏ ꯃꯈꯥ ꯅꯣꯏꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ ꯈꯣꯠꯅꯤꯡꯗꯦ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯁꯨ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯏꯚꯟ ꯅꯅꯥꯎꯖꯩ ꯆꯍꯤ 50 ꯍꯦꯜꯂꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯂꯣꯏ ꯇꯥꯏꯕ ꯃꯔꯝꯗꯤ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣꯁꯤ ꯃꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯅꯤꯅ ꯃꯣꯏ ꯋꯥꯈꯜ ꯇꯥꯅ ꯑꯗꯨꯝ ꯕꯕꯥꯅ ꯍꯥꯏꯁꯤ ꯆꯨꯝꯅꯤꯀꯣ ꯍꯥꯏꯅ ꯈꯜꯂꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯒꯤ ꯑꯗꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯌꯦꯜ ꯄꯦꯇꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯆꯥꯒ ꯃꯄꯥꯒ ꯃꯃꯥꯒ ꯃꯆꯥꯁꯤꯡꯒ ꯂꯩꯅꯕꯒꯤ ꯃꯁꯤꯒꯤ ꯃꯔꯤꯁꯦ ꯅꯨꯡꯁꯤꯕꯁꯦ ꯂꯩꯍꯟꯕꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯕ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯃ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯅꯨꯡꯁꯤꯕꯁꯤꯃ ꯃꯣꯏꯗ ꯈꯪꯍꯟꯕꯀꯣ ꯄꯤꯕꯤꯕ ꯑꯅꯤꯁꯨꯕꯗ ꯑꯐꯕ ꯃꯔꯤꯁꯦ ꯊꯝꯕꯤꯕꯀꯣ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯁꯤ ꯈꯪꯍꯜꯂꯕ ꯑꯗꯒꯤ ꯑꯐꯕ ꯃꯔꯤꯁꯤ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯂꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯁꯦ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯇꯥꯛꯅꯤꯡꯕ ꯇꯝꯕꯤꯕꯗꯣ ꯃꯣꯏꯅ ꯏꯜꯂꯒ ꯆꯠꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯗꯨꯅ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯉꯥꯡꯒꯗꯕꯅꯤ ꯅꯕꯣꯛꯁꯦ ꯕꯣꯕꯣꯛꯁꯦ ꯁꯨꯃꯥꯏꯅ ꯁꯦꯕꯥ ꯇꯧ ꯈꯣꯠꯂꯨ ꯑꯗꯒꯤ ꯀꯔꯤꯒꯤꯅꯣ ꯁꯦꯕꯥ ꯇꯧꯗꯣꯏ ꯈꯣꯠꯇꯣꯏ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯕꯅꯤꯅ ꯃꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯈꯜꯂꯕꯅꯤna ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯏꯜꯂꯦꯕ ꯑꯗꯨꯅ ꯏꯆꯥ ꯕꯨꯡꯕꯨꯡꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯍꯛ ꯇꯧꯋꯦ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯏꯆꯥ ꯅꯅꯥꯎꯁꯨ ꯑꯩ ꯑꯗꯨꯝ ꯍꯛ ꯇꯧꯏ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯟꯕꯤꯌꯦꯕꯀꯣ ꯑꯗꯒꯤ ꯏꯚꯟ ꯑꯩ ꯏꯆꯥ ꯕꯨꯡꯕꯨꯡꯒ ꯏꯆꯥ ꯅꯅꯥꯎꯒ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯏꯆꯥ ꯕꯦꯝꯕꯦꯝꯁꯨꯀꯣ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯑꯩ ꯁꯤꯗꯩꯗ ꯑꯗꯨꯝ ꯈꯨꯠꯀ ꯇꯧꯔꯒ ꯏꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯩꯕ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯅ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯟꯅꯕꯒꯨꯝꯅ ꯂꯣꯏꯅꯕ ꯁꯤꯁꯨ ꯃꯊꯧ ꯇꯥꯏꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯃꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯗꯁꯨ ꯍꯦꯟꯅ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁꯁꯤ ꯂꯩꯖꯩꯑꯕ ꯑꯗꯨꯅ ꯅꯪ ꯇꯧꯔꯤꯗꯨ ꯂꯥꯜꯂꯦ ꯅꯪ ꯇꯧꯔꯤꯗꯨ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏ ꯂꯩꯕ ꯑꯗꯨꯒ ꯃꯣꯏꯅ ꯈꯤꯇꯪ ꯑꯐꯕ ꯇꯧꯊꯣꯔꯛꯄꯗ ꯑꯆꯨꯝꯕ ꯇꯧꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯕ ꯁꯤ ꯐꯠꯇꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯣꯏꯅ ꯈꯤꯇꯪ ꯑꯄꯤꯛꯄ ꯈꯤꯇꯪ ꯑꯃ ꯃꯣꯏꯅ ꯐꯖꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯣꯏ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯏꯅꯤꯁꯇ ꯃꯣꯏꯅ ꯍꯥꯎꯄꯥꯡꯅꯣ ꯕꯨꯡꯕꯨꯡ ꯍꯥꯎꯄꯥꯡꯅꯣꯅ ꯏꯆꯥꯁꯤꯡꯁꯦ ꯑꯗꯣ ꯏꯆꯥ ꯕꯦꯝꯕꯦꯝꯅ ꯈꯪꯗꯦ ꯏꯆꯥ ꯅꯅꯥꯎꯅ ꯈꯪꯗꯦ ꯏꯆꯥ ꯕꯨꯡꯕꯨꯡꯅ ꯈꯪꯗꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯂꯝꯕꯤꯗꯨꯗ ꯃꯣꯏꯅ ꯑꯄꯥꯝꯕ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯅ ꯁꯧꯒꯠꯄꯤꯑꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯍꯧꯖꯤꯛ ꯏꯆꯥ ꯕꯦꯝꯕꯦꯝꯁꯨ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤꯗ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯗ ꯃꯥ ꯆꯍꯤ ꯑꯃ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯧꯔꯝꯃꯒ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯗ ꯅꯦꯚꯤꯒꯤ ꯆꯍꯤ 4ꯒꯤ ꯐꯨꯜ ꯁ꯭ꯀꯣꯂꯔꯁꯤꯞꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯥꯏꯋꯥꯟ ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯥꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥ ꯊꯥꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯃꯣꯏ ꯃꯁꯥꯅ ꯐꯔꯒ ꯑꯩꯅ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯝꯖꯤꯡꯕꯤꯔꯒ ꯃꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯕꯅꯦꯕ ꯑꯗꯣ ꯏꯆꯥ ꯕꯨꯡꯕꯨꯡꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯇꯧꯔꯤ ꯃꯥ ꯍꯧꯖꯤꯛ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯁꯤ ꯃꯥ ꯃꯆꯦ ꯕꯦꯝꯕꯦꯝꯅ ꯇꯝꯂꯝꯕ ꯅꯦꯚꯦꯜ ꯑꯦꯀꯥꯗꯃꯤꯁꯤꯅ ꯃꯥ ꯍꯟꯗꯛꯁꯦ
कागदौरेबा मासे हंदक जुलाई जून जुलाई सिदैजा माजु चंगदैने मोइ नेबल अकादमी सिदैजा अदो इचाना नाउसु माजु कमीशन ऑफिसर हंदक सहिजा माजु कमीशन ऑफिसर ओइनना बान मा अप्लाई तौरे माजु एप्लीकेशन थागर क्रे मोइ कमीशन ऑफिसर गी मोइ था खरा ट्रेनिंग तौदबा अदो महानदी बीए दो ओइदबा बीए गी क्वालिफिकेशन दु लेतबा अदो माल आर्मी ओइना मा बीए जि लोसल्ले अदुना माजे कमीशन ऑफिसर ओबे यारनेना मोइना कनो मेसेज पिरपद मा हौजी मदुगी ट्रेनिंग हंदक चही तमनिंग तौई समाय तौई अदुना अखोइना इरमदमगी इसी नाउसिंग इरेचासिंगना समाय तौना मागिदी समाय लेबनी मागिदी फिबम सिनी अदे मोइदी लमदु साखोटपनिना सि तौबैनी खपना हाबिगी वाखन खसु खनबिगनो हाइदी अइना लैरिबा एनवायरनमेंट टु दने थीबु थीरदी लंबी से लो लेबने अदो करिगुम अखोना लाइबक्ता लोइ लेखरबनी नत्र एनवायरनमेंट तुना लेंगाक तुगी लमदम दुगी एनवायरनमेंट तुना नत्रगा इमुंग मनुंगी सेल तुगी फिबम दुना अंगांग जिंग सेंबा ngambani khopani adugi wakhandi thambigano maramdi sel thungi environment gi matang da hairagadi akhoi mungje lairab imanungda mo hen lairab dunia akhoi macha tara pokumang daina macha atum maneba ado ima baba laumi haisi lau leiraga lau hingon machet ama leiraga lau machet ama leiraga lau uraga lau ugungamba adum laumi nateba migi lau adi lausan piraga lau ubudo aduneba no english study pizan haise admai tona tawraga khoida nong chaba phangboy phangdeboy tawraga chara ani suna charak paje khoi chayol ama chayan chara ani ningthi jana chaba phangtaba imung amneba adugumba imung amadagi hawrkhibneba ay aksamaksu aduna akhona aduna sim tangje na hajini se khona mi amana anga amna punchida mai papa habse khoigi magi environment ta su laite aduga magi laibak ta su tamlamba nate aduga akhoi imung manungi sel thungi makhaju sigi makha loina pon banate ba maru oina khwaidigi makha poli dikanano aragadi mama mapa sina lamjing bi jabo moi da matam khai thok pira ba ko adagi moi bu phajana takpi tambira ba ade angang do phana lai ba imung dagi horpa oisanu nungai ba imung de horpa su oisanu ko ado chakhota ma pham de oisanu ba ado loina dum mai pa kane ado khoina environment de yenga adagi lamdu chakhot pai ni adagi imung manung sel pai bai ni lai bakta to lambani ga haraga de USA ariba lamdam je super power natro USA super power ne adu sidai da lai USA ma chasni loi mai pa pra ba pak dina kano zombie dauna USA ki city ka ada drug chasal laga mingom dai sen ni daga drug char mayam nei risdi Philadelphia daga tawdana US da mayam ja adu ne ba si akuna aigi environment na laibakta tamna majuna te environment ne decide to bujuna te lepna te aduga imung manungi sel thuna ju lepna te ba khona angang mami oina semba bse de maru oina masite ja khona maru oi ja juna ne ba khona aina haijal je mama pa oi bsina ado khona icha de ni oi ningba sendi semningba ai mahi di chaning ba aduga ai moi di matam sangde matam leite na kai thopi draga de oi pambi ma tharga khona madu ising jaibi daba makong chombi daba adagi akoi sa sandigi ngakthok bi daga cham anadro aduna cham mara banina khoina madura khoina wei upambi ma tharga wei chagena wei chagena khona mamtam da khoina piri ba matam do tori bom ong do adai mai to na khoina khoi icha singi sangwa pa matam da chu khoi adumaina khoi matam kai to pa mathau tai moida nuksi ga masak khangan batai adagi moiga khoi ga apa mari si leina ba si lehen batai apa mari leina hotna bi batai loina moida khoina yari ba ma khoina khangjaba mama moina ngapa mo khoina khangjaba singje haidi lai subudi school ta mani ko adu khoina hauna launcher phije chakcha wangang sangang adagi inat ki oiba adagi imalon oiba haibna chunga mayam je sidi mama pa oiba khoidagi khoina khangjere khuding makto moida tambina ba tapi tambina ba khona ga adu mai to biragadi soidna khoi isa singke mai pa kani ang loselak pa nain hajening bje
ꯑꯩꯈꯣꯏ ꯀꯂꯛ ꯀꯟꯖꯥꯎꯕ ꯍꯥꯏꯕ ꯋꯥꯏꯈꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯆꯥꯈꯛ ꯐꯔꯒ ꯀꯩꯁꯨ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯆꯥꯎꯈꯠꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯆꯥꯈꯛ ꯐꯔꯒꯁꯨ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯃꯣꯏꯁꯦ ꯐꯔꯕ ꯃꯇꯝꯗ ꯃꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯤꯅꯨꯡꯁꯤ ꯂꯩꯔꯕ ꯃꯇꯝꯗ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯄꯨꯁꯤꯟꯕ ꯉꯝꯒꯗꯕꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯋꯥꯏꯈꯨꯒꯤ ꯑꯃꯅ ꯑꯃꯒ ꯆꯤꯡꯊꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯈꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯑꯐꯕ ꯃꯑꯣꯡꯗ ꯌꯣꯛꯈꯠꯁꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯊꯥꯒꯠꯆꯔꯤ